Meling tabir mo kay puno po image TV na taram na oksabagalo na Brajas Kumar na krumjari nasigi maruwa paudam nupi auto driver sing na makoy gi dongan ba parking preview haina lenga ki pugning sinsilakli Manipuri Youth Front of Assam na mikap thoklasi hai ba khomsat ama nasi lathakre amasung Aam Aadmi Party na anobo kholaw ani ga loina na UP gi local body gi mikhal gi sem saba hokhe Mapung pop lobirasi aran balambi da chatlaga sel tanbagi mahutta nupagumna auto thoduna yum puriba nupi auto thobi singbu lengak na masak khambiba amadi pokning thogatpa oina makoi gi tonganba parking macha ama preview haina thodam vijeta kaubi nupi auto driver amana lengak ki pokning chingsilakli wafam asi awang potsangbam da leiba liklai leima leikolda pangthokpa khurai ahomgai Lairak Talaiba, the Blaze Diagnostic Center gi Mari Suba Foundation Degi Thorumda Center Asina Makoibu Igai Kumnabo Utpada Haikibani Imphal City Manungda Auto Thoduna Imung Puribi Nupi Driver Sing Ikai Kumnaba Utpaga Loyana Pangthokpa Thorum Aduda Vijeta Namakata Aduna Aran Balambi the Chatlaga Seltan Bagi Mahutta Auto Thoribi Nupi Singbu the Blaze Diagnostic Center na Ikai Kumnaba Utpa Si Apenba Poi Loinana lenga ki makai dai su asigumba nupi singbu masak khangba oina nupi driver singi parking preview amadi chenthok lambi leijadaba atopa nupi kaya amasu ngasi auto thauningbagi apamba leirakliba asida lenga nasu loan na singbasu khara preview haiki Manipuri Youth Front of Assam MYFA na sinduna midkap thoklasi ekoi haiba khulaw puduna chatkadauba khongchat ama ngasi kasar Chandrapur da leiba historical oiba mapam Manipur levi semkiba mapam duda haikat lekat tamlaba matung kaisam Vidyapati na salaitar ki piral chingkhatuna lamthakre lamthabagi thoromga mari leinana MYFA ki president Thangjam Brojen na haikibada aikoi Assam da Manipuri loan bu Assam sarkar gi associate official loan ohanba amadi aikoi Assam gi phangpham thokpa democratic rights preview haiba pandam galoinana khongsan ba hogodori bani haina haiki ngasi Chandrapur dagi tholaklaga Ranipur Palarbon Paga Manipur part 1 Maitei Pangal Khunjau Ujan Tarapur Lesangkhong amadi Moragangda ngasi gi aroiba oigani ngasi Moragangda numidang yarekani haiki ngasi akoina ngasi digi horaga Manipuri levi semkiba Kasar Chandrapur haiba mafam sigi akoina kasada leiriba maiteng si maitei pangal na tariba nguding na changdina akoina sekadriba khongjang sigi mingna mikap thole si ko haina mingtholi hairiba mikap thole si ko haiba mingthola sigi makhade akoina thamjariba pandamdi Manipuri loan asi Assam lengaki associate official language ama ohenba ani subada akoi Assam da sahi chani chahum chami manga makaya dagi akoi kunda leita dun leklaba Manipuri jati ni asang lehau chari hanakpa jati ni aduna Manipuri haiba si akoi asangge na indigenous jehomi ni maramaduna akoi indigenous amagi phamam thokpa right haibadi ngaklo adu Assam sarkarna pibi na bidamta akoi haiba hungung hunding chatuna haiba campaign asi meyamna sandok sabani haiba akoi metem si meti pangana taba kun khudi mada sangduna imaron amasung akoi indigenous asigi damakta akoi ngamba makai maifana sinjaduna satliba khongchet asida mayamna saruk jabiduna bung phan bi damakta mayam wi kai phuna wi chabolena thagatsari ngasi thoromda MYFA ki chief advisor Ram Hirajit VP Tampak Mayum Rehanuddin Secretary General Tampak Mayum Salauddin Joint Secretary Wahengum Suren Jasminuddin Muhammad Abdul Habib Chaudhuri M Sabir Udun Khan Loinana Mairapai Begi Sangita Begum Ima Sanathoi Zubeda Begum Beni Mishra
Chandrapur Marapaibigi Ima Singh Su Saruk Yaki. Ngarang numit yung bamatung pung taranithoi helakpa adwai da Imphal dagi more tamna lakpa Tata truck registration number WB51C0935 asi NHIDCL gi lambi semnanaba guard rail sing puduna lakpada more yogadaba kilometer tarukrom wat ingaida accident thokre hari accident aduda driver amadi handleman yauna mioi ahum asok pan nangki hari soklo mioi sing adudi Nazbul Sheikh sahi kuntra manga Yahya sahi kumanga amadi Ravi sahi kunmanga ni hari asok sing adu more hospital da pukhatuna layang chatharaba matung makhata ba layang chathananaba Imphal da pukri hari Meitei Council Moregi kumapan rak suba function degi thoram Moregi Eastern Science School gi auditorium hall da ngasi pangthokre thoram adu da 5th AR gi commanding officer Colonel Raja Israel Meitei Council Moregi President Mayang Lambam Thoiba Khanongpo Apunba Nupi Lup Moregi Vice President Ibemsa Hill Tribal Council gi President Victor Limthang Manipuri Muslim Council Moregi General Secretary Muhammad Nasir Amadi Gorkha Samaj Samiti Moregi Vice President Kisan na Saruk Yaki Thoronggi Saruk ama oina Meitei Council Moregi More asi matau karamna sapong lakkibano haibagi matangda MCM gi President M Thoibana nunggi oiba warol sing thamduna Meitei Council Morena kangluk prup naidana more miyam gi damak yaipananaba hotnaduna laki makhatana su miyam gi yaipananaba hotna khigani haina mahakna phondoki foundation degi thoromgi manungsanna MCM na sinduna Chatharakiba Yausang Sports Meet ka mari lainana tongan ba masana kayada saruk yakiba makok matang takraba singda manamathum yenthokpagi thoramsu pangthokhi Lining sandokpagi mingda mari lainaba sesang amatta yauduna Myanmar macha anibu Manipurda puraktuna laihalamba mioi ama mahakna purakpa Myanmar macha aniduga konana fare Aranba mongda mitop puslambagi faro mioi adudi Imphal West District ki phayeng kharang kunaudagi angop singlen sahi kuntra manga apokpa ningthem kowi mahakna Manipurda marilai na basesang ningthi na yauduna puslamba Myanmar macha ani adudi Myanmar gi Sagang region gi Laisi township tagi Limdai Mayor Elias Solomon Mayor Elias Thongkhosai hangsong sahi kuntram de apokpa Limpoilin amadi mahaki loinabi Vaikohat hantu chahi kunmangani hiram asigi matangda new secretary laiba IPR Minister Dr. S. Ranjan gi office ta pangthokpa paumi mifam amada Minister Ranjan na laingakna state asida lo kaina changlakpa mitop singbu phagatpagi thabak kaya lokhatlak ingai charak asida Tha asi mapanda Imphal West ki phayeng area da mitop khara leire haiba paw ama phangki paw adugi matung ina Imphal West District Police na phayeng kharang kunaudagi angom singlen gi yumda thibu humbagi tabak chathabada asaba Aadhaar card pairaga India masa saramba Myanmar masa ani leiramba thenabadagi phagat pangamki makhogi mathakta makhatana wahang pahang tawbuda faraba limdai asi lising ani nipanda ahanba oina Nagaland da laklaga Mahi tambagi mathakta oja phawbo oiramki English ani taratareta Myanmar da halaga mapam aduda pastor oiramlaba matung mahaki loinabi asiga luhong laba matung sahi asigi January thada Nagaland da mahaki loinabi ga punna lakibani loinana singlena makhoi anibu Manipur da Christian lining sandok hanbagi mingda puraklaga mahaki mayumda thamlamkhibani haina phongdokhi Variant Multiplying Movement Kauba Missionary Group amana Singlenda tha khudingi scholarship pigani haiduna Myanmar macha ani sibu mahaki mayumda thamnanaba hairamki faraba mioi ohum asi Foreigner Act ki makhada Lamsang Police Station da case ama lokhatuna court ta puthoklaba matung tha asi taramari forwa police custody da remand lauthakre haidi Government ki side tagi no one will be spared so many illegal activity taramba the fake Aadhaar card pairaga leiba masingse government ki side tagi akanba meeting amaga sangaga koi sigise action lakhatkani duga koi mayam prasar pumnamak so koi objection na leiba mathau tai natragadi sigumba illegal activities when fake no to science when to hayeng do ro amadu or Manipur anywhere
the illegal migrants ki super activities di subya heavy ROI government akan mabigyan ng matang gawin na hada sa changi amu kan action lo kani tigat pelepte lepada alo magi as per the law action lo bani hada nei thamsagi SP Thawal Jogeshchandra Hawijamgi Mityang Makhada Additional SP Ops O Wangkhomba amasung Thawal Commando gi OC Inspector K Nityaranjan na Lusingba Thawal Commando amasung Tatruk Suba Assam Rifles ki apunba team amana ngarang numidang pung tarama thorom tabada lona thingkraba lahuluk PLG overground worker OGW ohum nomai amasung hand grenade konana fare hari police ki paw sin hai farab mioi sing adudi kawat namoira pam laikai beni lerak tagi ayekpam abi elais rabi chahi nifu ayekpam kumarjit chahi nifu taruk apokpa e ibomsa amasung lairenjam awang laikai dagi konjengbam abinas elais ibungo chahi kumari apokpa ke inaungsa kawi makoi dagi mobile phone ohum Chinese hand grenade ani 9mm pistol ama amadi magazine ani phagat pangam ki hai Pau usin makata na hai farab makoi ahumak lona thingkraba lalhuluk pelege self style measure ayekpam dhamen allies brozen allies thawan jaw koba mioi amagi pautak makada thabak tawbani self style measure dhamen ase ngarang phabada yawriba kawa namoirakpam lekai dagi abi allies rabi amasung ayekpam kumarjit ki mayambani hari farab mioi ahumak makata ba logi eba thabak thorom Gidamak Singjamai Police Station da kusin hakre hari. Nakal amarom da Thawal Commando gi team amana ngarang nung thil pung mari makhairom tabada lilong ubak thong makhagi area da frisking amasung checking chathabada mioi amadagi yamlaba simplex plus capsule ga konana phagat kre police ki paw asina high drugs ka konana faraba mioi adudi lilong turel ahan bi ubak thong makhadagi makak mayum Aslam Khan Elias Aslambi chahi kuntro apok palai kidraba bakak mayung Abdul Latif kawi makoi dagi simplex plus capsule box kunithoi phagat ki boxing aduda desiclomin hydrochloride thermadol amasung acetaminophen sing yauna punna capsule lising aniga satret mapumari yorom ki hari makhata na wahang pohang chathabada mahakna hydropadagi matung ina mangondagi phagatlaba capsule sing asi Darul Ulumgi mayoknaba lilong turel ahan bidagi makak mayum Lakimudin kawa mioi amadagi lorpani haiba khangba ngambaga loyana faraba potlam sing asiga konana mioi asi makhata ba ain gi oiba thabak thorom gidamak lilong police station da khusinakre hari Pangal Students Union Dhanamanjuri University PSU DMU na University asigi mairoi singna class sang 9 na tawbinaba amadi semester gi backlog leiba subject sing clear to hannaba khongjang changsin bada Manipur police na tamkiba mawong da chathakkiba bu yaningdaba phongdorli PSU DMU gi information and publicity secretary na thor pachol amagi matung ina mairoi sing mathakta tamthiba thawong asi sukya yabangam loi amadi Masida Chenaiba police personnel sing kudakta phabinanaba mari leinaba authorities sing pungning sing silakli loinana PSU DMU na Dhanamanjuri University PG Students Association na sangkiliba khongjang da support tawi amadi makoina postgraduate class sing sang nai na taunanaba faculty singi bifurcation process loichinanaba marksheet library card pithok nanaba amadi haidoktana leiba parikya gi phal haidok naba amasung Atai demand tawduna changchil ba khongjang da saruk yagani hairiba demand sing asi hayeng March 3 fawi manung da pigi da bani maram asina authority na mahiroi sing amari university asigi phanana bagi dabak athubada action lokhat piu thabak pakhat pidrabadi khongjang changchin banatana atopo pai leite hari Laimanai Youth Club Yaripok LYCY na sinduna yausang kumhai ga mari leinana pangthokpa Annual Yaksang Sports Meet ki aroiba namit ki tang tarahum dagi nungtil pung taruk pauba thawai yauna mayam ki barakta yaujarambi moirang them ongbi Romita Abe Debina sanapam maktada ikang kangawdana manung matam sadana laikidabada Laimanai Khulgi Khunja Singh amadi LYCY na laiki drabigi thawai na mapugi laikpol da ingna signa lairunaba minute ani tuminna leptuna awaba phongdokre loinana
खुंजासिंग अमदी LYCY क्लब ना लाइखिद्रबिगे इमुंग मनुंग की अवाबदसु सरुक याजरी हाइना LYCY क्लब की सेक्रेटरी KH नवकुमार ना खुदेक पीदुना थादोरक पच्चेरोल अमना होंदोरकली उत्तर प्रदेश की अर्बान लोकल बॉडी मिखल सिंह की दमक वोट खोमबगी थबक हौदोकननबा आम आदमी पार्टी ना स्लोगन अनि लौथोक्रे AP की MP संजय सिंह ना हाइकिबदा पार्टी की स्लोगन अनि अदुदी हाउस टैक्स हाफ अमसुंग वाटर टैक्स माफ युंगी टैक्स ना तंखाई लौगनी अदुगा इसिंगिदी टैक्स लौरोय अर्बान लोकल बॉडी सिंह की सीट चातुक कुंट्रॉम दोय मक्ता AP की मिरेप थादोकनी हाइनसु AP की UP इंचार्ज संजय सिंह ना लखनऊ दा वफम सिंह असी हाइकिबनी एनफोर्समेंट डायरेक्टरेट ED बु महाकना एंटरटेनमेंट डिपार्टमेंट हाइना कौकी सेंट्रल एजेंसी सिंह ना अपोजिशन पार्टी सिंह दा टारगेट तौदुना थबक लौखली हाइनसु महाकना मराल सिखी दिल्ली की प्रजा मियाम ना AP दा तंजा पीबीबदगी पार्टी ना क्लीन सिटी मोहल्ला क्लिनिक्स अमसुंग बेस एजुकेशन सिस्टम पुरकले दिल्ली की मॉडल दा पंजाब गवर्नमेंट सु थबक पाइखतले करिगुंबा UP की लोकल बॉडी सिंह की चेयरमैन AP ना ओइबंग हमलबदी युमगी टैक्स तंखाइदा लौगनी इसिंगिदी टैक्स लौरोय प्राइम मिनिस्टर नरेंद्र मोदी ना अपोजिशन पार्टी दा टारगेट तौदुना थबक तौरी CBI ना वेस्ट बंगाल दा TMC की मथकता केस कुंट्रा बिहार दा कांग्रेस की मथकता केस कुंतरुक उत्तर प्रदेश दा BSP की मथकता केस मंगा SP की मथकतना केस मरी थंगतली एनकाउंटर की मिंगदा प्राइम मिनिस्टर ना अपोजिशन लीडर सिंह बु हाट अनबा ऑर्डर थोकलगदी मोदी नुंगाइना तुमलगनी हाइबो फमसु संजय सिंह ना फोंदोखी चयोल अमगी ममांगदगी थीबा खंगलक्तबा नुपी अमगी असीबा हक्चांग सिंह की मकक मकक पुलिस न फंगलब मतुंगदा जम्मू एंड कश्मीर की बुडगाम डिस्ट्रिक्ट सावरो मियाम ना अकनब खोंजंग संगसिनख्रे नुपी अदो हाटपनी हाइबा चही 95 सुरबा सबीर अहमद पु थोड़ी यादुना हाटकदबनी हाइना मियाम ना डिमांड तौके सबीर अहमद उसुबा अमनी महाकना महाकसु खंगनबा चही 19 सुरबी नुपी अमबु मसाना यादना फाकी महाकु हाटलब मतुंगदा नुपी अदुगी मकक मकक कथलबा हक्चांग सरुकसिंग अदु मफम कयादा हुंदोकलंबनी हारी पुलिस न फारबा अहमद पु सावरबी नुपी मयामना मखोई दसिनौ मासु लैखिद्रबी नुपी अदुगुमना हाटकनी हाइना कन्न डिमांड तौखी पुलिस न हाइकिबदा नुपी अदु हंदक्ता लुहोंगनबगी वालोसिन नखरबनी मदुदा सबीर अहमद ना थिंकी लैखिद्रबी नुपी अदु मार्च 3 तगी थीबा खंगलखिदबनी हाइरी अरोइबदा मरोयपो अमुहन्ना नुपी ऑटो ड्राइवर सिंगना मखोई तोंगानबा पार्किंग पीबियु हाइना लेंगा की पुगनिंग सिंगलकली मणिपुरी यूथ फ्रंट ऑफ असम ना मिकअप थोकलसी हाइबा खोमचत अमा नसी लथाक्रे अमसुंग आम आदमी पार्टी ना अनोब खोलाव अनीगा लोइनना UP की लोकल बॉडी की मिखल की सेम साबा होख्रे ngasigidamakta paudam pijaba matang asida losinjare bijang tabirba khoi punau pu amuka hanna khurumjari